ngasi amuk DK Manipurna khamba amadi khamnu anina angang oiringaidagina chawba phawba kanagi manakta leiduna chawba sare pharakpano haibadu makha amuk taminarasi Wango ningthauna yokiba khamba khamnu anigi salladu nongma nongmagi mapangan kalaktuna ngawba henjilakpadagi thadoktuna senba ngamlaktre sangonda komphai khaduna seksinna poro londuna mapan thokandana thamki masin mawpabu ngak senduna leiramba sanna satkrabada hanglaba yumyaw adu khamnu ahing suppa kibana leiba ngamlakhide tumba yadaduna mama mapa kauduna kablakhi palem ima ibema panthau ipa ibungo nakhoi anidi isil ipabu hundok piramlaga korong nongga khibana napari namomna taibang pansla sisingamda wana khanglibase ubidrabra khamnuna jamje maira mutkrabada palem panthau ani bu kauduna kabaklabada korong nongga kraba palem panthau ani na ubiraduna sawba thonglel angamba ani gi khomlen manglan sada laktuna mapari mamom ani na wariba adu pau tamlare angamba ani do mangphaunaduna mikap thoklaktuna jataba yadaduna hogalakle matau puremba siramdaida sinaramba masin maupa adu ningsinglakladuna wana nongan bangaire ayukki jenda anganbada sawba thonglen ani do honaba leitana manai masen kana matta yaudana matau puremba yumda thunglare masin maupa anina leita lairaba saina khangduna wana leiramba adu ubada angamba ani do mamittagi pira sithaba khangkide ipagi imom ibema mingthem changbi hainabi pikna ulen nanglabi khamnu chimu nongdam khona kanbi bana nasin nokwa bu kaurure ipa khoi bu warauga ko haina momombu sek ko konbire saubana khambabu pamle thonglena khamnu gi khojing paidan machin mokwa bu purakle angamba anina loidam thawum taruk taruk jokna si lepna duna nongban sauba nongthona machin mokwa bu maranjai da tamna purakhi saubana magi taloi haitombi kauthokuna napari namom anibu nabuk thoki nasagum luna sana yokadabani sinare pairoi yambagi pale mama haitombi mapari khambabu mananganda pokhle momom khamnubuna kolaga imagi langle ibema imara leiringai da nachin nopana karigi uhagadage haina machin maupabu imunda pusinki mapa puremagi mayom thadoktuna saubagi mayomda hek thunglaba numittudagi khambadi sawu thau haiba amata yada makai ningai tawduna kaptuna leiki masemna nungsa thiraduna mawpabu poraga thembadasu imungda leirabadi kappa heli mapan tholaktuna kharai thungan wangma lalagana kappa toi asumna ahing kaya nungchin kaya khaktana khambana kappa adu themba ngamlaktrabada nongban chawba nungsa thirak I matau tholen gi maran jaida laktuna tanabada angamba masu ngakle haifam tawpham khangre thonglena sawbgi yumda laklaga aigida amuk yoktuna yengluge haina mapari khambabu namda pokhatle mamom khamnubuna khujeng pairaduna angambagi maran jaida purakle thonglena magi taloi mapalladu maming kaura kauraduna kokthora I mabungogi mingkau tabada taloi mapalladu nungsa thiraduna senthoknarakle angang anidu ubada ngakna munna yengduna leiki pathau puremana thamlamba phaudi sarani nabuk thoki napari namomgum luna sana yokadabani karigomba numita pari imom anibu miraibu ubada sariso mapam khongdange nadu yumda kumhange haina angambana akanma yathang pirakre mabungogi yawadu tabada taloi al moirang sanu phunan bina sangsilakladuna khambabu mananganda pokhatle mama nipala du sanglakladuna khambabu munarakle mabungo thonglenbu kibadagi angambagi taloi mapallado sagani thakkani kaunakre tara sangsinnaduna angang ani adu saunaba yokba horakle mama mapal aduna amana amukpo amana amuktha amana amuk pokhat pungja khudingi hong hong duna popi bada khambado masa mau humang kangle kapham khangre ningai tawdre mama mapanda tangak tangak yengduna laikre khamnu masu safam thakpam khangre mama mapal aduna amana amuk kawi amana amuk singi puthok pusin tawbada masa sagal adu phawba hiktok kadawre sagluk khuding kauksinduna samina bana khamnu mabuk pokhai gadawre asumna mama mapanna luna sana yokpirakpadagi masin maupa ani adu setpa saba phawbadi maning thunglabasu purembagi hanglaba yumjawda sarana mata saduna maning tamna leibagumnadi nungai khide
ꯊꯣꯡꯂꯦꯟꯒꯤ ꯌꯨꯝꯗ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯟꯕꯗ ꯂꯝꯖꯤꯡꯕ ꯑꯃꯝꯕꯗ ꯊꯧꯗꯥꯕ ꯆꯤꯡꯎ ꯊꯥꯡꯖꯤꯡꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯕꯨ ꯀꯦꯒꯦ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯣꯏꯔꯥꯡ ꯀꯅꯥ ꯎꯍꯟꯗꯅ ꯃꯇꯝ ꯈꯔ ꯂꯣꯠꯂꯒꯤ ꯈꯣꯌꯨꯝꯒꯤ ꯄꯥꯏꯃ ꯎꯟꯒꯣꯜꯅꯨꯡꯗ ꯈꯜꯂꯗꯨꯅ ꯃꯁꯥꯅꯧ ꯑꯌꯥꯡꯂꯩ ꯄꯥꯟꯊꯣꯏꯕꯤꯕꯨ ꯊꯧꯗꯥꯔꯛꯂꯦ꯫ ꯆꯤꯡꯎ ꯃꯌꯥꯊꯪ ꯇꯨꯡꯏꯟꯅ ꯄꯥꯟꯊꯣꯏꯕꯤꯅ ꯈꯝꯅꯨꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯄꯥꯂꯦꯝ ꯃꯃꯥꯡ ꯉꯥꯡꯈꯂꯩꯃ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯀꯧꯊꯣꯛꯂꯔꯦ꯫ ꯈꯝꯅꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯧꯄꯥꯕꯨ ꯄꯣꯔꯒ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕ ꯑꯗꯨꯗ ꯅꯥꯀꯟ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯂꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯒ ꯍꯨꯟꯗꯤꯟꯕꯤꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯌꯧꯔꯛꯄꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯦꯡꯅꯗꯨꯅ ꯈꯝꯅꯨ ꯃꯥꯏꯒꯩ ꯁꯂꯥꯏ ꯈꯪꯗꯅ ꯂꯝꯃꯨꯛꯅꯔꯗꯨꯅ ꯃꯌꯨꯝꯗꯗꯤ ꯆꯪꯗꯅ ꯉꯥꯡꯈꯂꯋꯥꯏ ꯇꯥꯅ ꯂꯥꯛꯂꯦ꯫ ꯉꯥꯡꯈꯂꯋꯥꯏ ꯌꯧꯕꯗ ꯅꯨꯡꯁꯤꯠꯇꯤ ꯈꯔ ꯅꯦꯝꯈ꯭ꯔꯦ, ꯅꯣꯡꯗꯤ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ꯫ ꯉꯥꯡꯈꯂꯋꯥꯏꯒꯤ ꯈꯨꯟꯖꯤꯟꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯗ꯭ꯔꯕ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯁꯟꯕꯤ ꯁꯟꯅꯥꯎ ꯃꯆꯥ ꯃꯆꯥ ꯄꯨꯜꯂꯤꯕ ꯁꯪꯒꯣꯜ ꯑꯗꯨꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯟ ꯐꯪꯂꯤꯉꯩꯗ ꯀꯨꯜꯂꯤꯕ ꯁꯟꯕꯤꯒꯤ ꯃꯅꯥꯛꯇ ꯇꯟꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯈꯝꯕ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯈꯣꯝꯂꯥꯡ ꯂꯥꯝꯂꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯧꯄꯥꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯈꯝꯅꯨ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯌꯨꯝꯕꯨ ꯇꯥꯈꯤꯅꯤ ꯀꯤꯕꯅ ꯃꯧꯄꯥꯕꯨ ꯐꯩꯅ ꯄꯝꯂꯒ ꯁꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯁꯟꯕꯤꯒꯤ ꯃꯈꯣꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯤꯊꯛꯏ꯫ ꯁꯅꯥꯎꯅ ꯊꯛꯄꯒꯨꯝꯅ ꯁꯜ ꯑꯗꯨꯁꯨ ꯈꯣꯝꯃꯤ ꯅꯪꯊꯔꯛꯂꯗꯨꯅ ꯁꯟꯕꯤꯅ ꯈꯝꯕ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯄꯤꯔꯦ꯫ ꯃꯄꯥꯟꯗ ꯈꯝꯕꯅ ꯀꯞꯈꯤꯕ ꯃꯤꯀꯞ ꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯃꯩꯅꯝ ꯄꯥꯏꯔꯒ ꯁꯟꯒꯣꯟ ꯇꯟꯅ ꯊꯣꯔꯛꯂꯦ꯫ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯈꯝꯅꯨ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯁꯟꯕꯤꯒꯤ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯣꯠꯆꯩ꯫ ꯆꯤꯡꯎ ꯊꯥꯡꯖꯤꯡꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯕꯤꯈꯤꯕꯅꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯂꯣꯠꯂꯤꯕ ꯑꯗꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯎꯔꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯄꯥꯔꯤ ꯏꯃꯣꯝ ꯃꯥꯟꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯔꯥ ꯍꯪꯂꯛꯂꯕꯗ ꯈꯝꯅꯨ ꯀꯤꯕꯅ ꯃꯈꯣꯟ ꯅꯤꯛꯅ ꯈꯨꯝꯂꯛꯏ꯫ ꯄꯟꯊꯧ ꯃꯥꯟꯕ ꯏꯄꯥꯎ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ, ꯂꯥꯏꯔꯕꯤ ꯏꯆꯤꯜ ꯏꯎꯄ꯭ꯋꯥꯅꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯪꯂꯕꯗ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ, ꯂꯝꯗꯝ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯇꯥꯛꯇꯨꯅ ꯍꯪꯂꯛꯂꯕꯗ ꯈꯝꯅꯨꯅ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯄꯨꯔꯦꯝꯕ ꯑꯍꯣꯡꯕ ꯀꯧꯏ, ꯄꯥꯂꯦꯝ ꯏꯃꯥꯅ ꯉꯥꯡꯈꯂꯩꯃ ꯀꯧꯏ, ꯑꯩꯒꯤ ꯃꯤꯡꯅ ꯈꯝꯅꯨ, ꯑꯗꯨꯒ ꯏꯎꯄ꯭ꯋꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯝꯕ ꯀꯧꯏ꯫ ꯈꯝꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯉꯥꯡꯈꯕꯤ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯈꯝꯅꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ꯫ ꯏꯃꯣꯝ, ꯏꯃꯣꯝ ꯏꯕꯦꯝꯃ, ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯈꯣꯏꯅꯧ ꯏꯇꯥꯅꯤ, ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯔꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯋꯥꯔꯨꯒꯅꯨ, ꯅꯧꯆꯤꯟ ꯅꯧꯄ꯭ꯋꯥꯕꯨ ꯏꯃꯥꯅ ꯄꯥꯔꯤ ꯏꯃꯣꯝ ꯁꯛꯅ ꯌꯣꯛꯂꯒꯦꯀꯣ꯫ ꯃꯃꯤꯠꯇ ꯃꯄꯥꯔꯤ ꯃꯃꯣꯝ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯑꯅꯤ ꯑꯗꯨ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯄꯤꯕꯤꯕ ꯃꯆꯥꯅꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯌꯣꯛꯄ ꯍꯧꯖꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯄꯣꯛꯄ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯂꯩꯕꯒꯨꯝ ꯃꯄꯨꯛꯅꯤꯡ ꯈꯣꯏꯗꯥ ꯂꯩꯇꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯒ ꯊꯣꯡꯂꯦꯟꯒꯤ ꯇꯥꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗ ꯈꯝꯕ ꯈꯝꯅꯨ ꯃꯆꯤन ꯃꯧꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯕꯨꯡꯉꯣ ꯊꯣꯡꯂꯦꯟꯗ ꯍꯧꯗꯣꯛꯇꯨꯅ ꯇꯝꯂꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯒꯤ ꯈꯣꯡꯒꯨꯟ ꯂꯤꯗꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯃꯇꯥꯎ ꯆꯥꯎꯕ ꯅꯣꯡꯊꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗꯁꯨ ꯃꯄꯥꯔꯤ ꯃꯃꯣꯝ ꯂꯥꯛꯇꯦ ꯈꯨꯝꯂꯛꯂꯕꯗ ꯅꯨꯡꯁꯥ ꯊꯤꯕꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯑꯅꯤꯗꯣ ꯃꯇꯥꯎ ꯄꯨꯔꯦꯝꯕꯒꯤ ꯃꯔꯥꯟꯖꯥꯏ ꯇꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯕꯨ ꯀꯦꯒꯦ ꯀꯅꯥ ꯈꯪꯍꯟꯗ ꯃꯣꯏꯔꯥꯡ ꯀꯅꯥ ꯎꯍꯟꯗꯅ ꯃꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯠꯂꯒꯦ ꯈꯜꯂꯗꯨꯅ ꯄꯥꯝꯕ ꯀꯩꯒꯤ ꯃꯁꯛ ꯂꯧꯔꯒ ꯄꯨꯔꯦꯝꯕꯒꯤ ꯃꯔꯥꯟꯖꯥꯏꯗ ꯂꯥꯛꯂꯗꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯟꯗꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯄꯥꯝꯕ ꯀꯩꯒꯤ ꯈꯣꯡꯒꯨꯟ ꯆꯥꯎꯅ ꯆꯥꯎꯅ ꯇꯥꯍꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡ ꯇꯩꯔꯕ ꯁꯔꯨ ꯁꯌꯥꯡꯅ ꯁꯨꯃꯥꯡ ꯊꯨꯡꯅ ꯆꯥꯏꯊꯣꯛꯂꯦ꯫ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯄꯥꯝꯕꯅ ꯁꯔꯥꯛ ꯇꯝ, ꯀꯩꯔꯦꯟꯅ ꯌꯥꯡꯈꯣꯡ ꯂꯣꯟꯗꯨꯅ ꯃꯄꯥꯔꯤ ꯃꯃꯣꯝꯒꯤ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯆꯥꯎꯕ ꯊꯣꯡꯂꯦꯜ ꯑꯅꯤ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯤꯡꯉꯝꯗꯅ ꯄꯣꯛꯈꯤ꯫ ꯁꯥꯃꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯅꯤ ꯈꯜꯂꯨꯕꯗ ꯑꯉꯝꯕ ꯑꯅꯤꯗꯣ ꯑꯋꯥ ꯁꯣꯔ ꯄꯥꯕꯣꯠꯂꯣꯟ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯇꯥꯎ ꯄꯨꯔꯦꯝꯕ ꯃꯆꯟ ꯉꯥꯡꯈꯂꯩꯃ ꯑꯅꯤꯅ ꯀꯣꯔꯧ ꯅꯣꯡꯗꯣꯟ ꯊꯛꯇꯒꯤ ꯂꯩꯆꯤꯟꯒꯤ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯂꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯎꯔꯛꯇ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯂꯅꯤꯗꯀꯣ ꯈꯜꯂꯨꯕꯗ ꯑꯉꯝꯕ ꯑꯅꯤꯗꯣ ꯆꯤꯟꯕꯥꯟ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫
ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯑꯇꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯗꯣ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯕꯨ ꯀꯧꯔꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯂꯛꯈꯤ꯫ ꯀꯦꯒꯦ ꯑꯉꯝꯕ ꯃꯣꯏꯔꯥꯡ ꯑꯊꯧꯕ ꯑꯅꯤꯅ ꯃꯇꯥꯎ ꯄꯨꯔꯦꯝꯕꯒꯤ ꯃꯥꯡꯒꯣꯟꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯀꯥꯏꯅꯕꯒꯤ ꯀꯞꯄ ꯄꯥꯎ ꯑꯁꯤ ꯀꯦꯒꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯈ꯭ꯔꯦ꯫ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯈ꯭ꯔꯦ꯫ ꯀꯦꯒꯦ ꯉꯥꯡꯈ ꯂꯋꯥꯏꯗ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯃꯇꯝ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯗ꯭ꯔꯕꯣꯏ ꯃꯄꯥꯒꯤ ꯃꯔꯨꯞ ꯁꯂꯥꯡ ꯅꯤꯡꯊꯧꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯑꯌꯥꯡꯂꯩ ꯃꯄꯥꯟ ꯊꯣꯏꯕꯤꯅ ꯄꯥꯎ ꯄꯤꯔꯕꯗ ꯃꯪꯐꯥꯎꯅꯔꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯔꯣꯏ ꯂꯣꯏꯕꯤ ꯍꯥꯎ ꯄꯥꯈꯪ ꯑꯅꯤꯒ ꯂꯥꯛꯇꯨꯅ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯁꯛ ꯎꯕꯗ ꯁꯂꯥꯡ ꯅꯤꯡꯊꯧ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯕꯨ ꯄꯝꯂꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯂꯛꯈꯤ꯫ ꯁꯂꯥꯡ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯧꯄꯥꯗ ꯅꯠꯇꯅ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯑꯅꯤꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯦ꯫ ꯆꯤꯉꯨ ꯃꯥꯅ ꯇꯝꯈꯤꯕ ꯈꯣꯌꯨꯝ ꯃꯥꯅ ꯁꯤꯟꯈꯤꯕ ꯊꯧꯖꯤꯟꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯃꯄꯥ ꯁꯛꯂꯕ ꯁꯂꯥꯡ ꯅꯤꯡꯊꯧꯒꯤ ꯃꯇꯝꯕꯥꯛꯇ ꯐꯝꯕꯗ ꯈꯝꯕ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯁꯥꯟꯅꯖꯕꯗꯨ ꯎꯕꯗ ꯈꯝꯅꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯉꯥꯡꯈꯕ ꯑꯃꯗꯤ ꯉꯥꯡꯈꯕꯤ ꯑꯅꯤꯗ ꯍꯥꯏꯅꯔꯒ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯕు ꯁꯂꯥꯡ ꯆꯤꯡꯗ ꯄꯨꯗꯨꯅ ꯌꯣꯛꯈꯤ꯫ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯄꯨꯔꯝꯗꯥꯏꯗ ꯃꯇꯥꯎ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯑꯅꯤꯗꯁꯨ ꯇꯥꯛꯂꯝꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯇꯥꯛꯄꯗꯤ ꯅꯪꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯣꯏꯔꯥꯡꯗ ꯂꯥꯛꯂꯒ ꯃꯇꯥꯎ ꯑꯅꯤꯗ ꯍꯥꯏꯖꯗꯨꯅ ꯂꯣꯏꯕꯤ ꯃꯁꯥꯏꯀꯣꯟꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯌꯣꯛꯖꯒꯦ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯃꯥꯅ ꯅꯤꯡꯖꯕ ꯑꯗꯨ ꯊꯥꯡꯖꯤꯡꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯀꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯈꯤꯕꯅ ꯃꯇꯥꯎ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯕꯨ ꯎꯅꯒꯦ ꯈꯟꯅ ꯈꯟꯅ ꯎꯅꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯃꯠꯇ ꯃꯁꯛ ꯎꯖꯗ꯭ꯔꯕꯤ ꯁꯂꯥꯡ ꯂꯩꯃꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯂꯨꯅ ꯆꯥꯅ ꯌꯣꯛꯄꯤꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯠꯂꯦ, ꯆꯥꯎꯕ ꯂꯦꯞꯇꯝꯂꯦ꯫ ꯃꯄꯥ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯊꯥꯗꯣꯛꯄꯤꯔꯕꯗꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯔꯕ ꯈꯝꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯕꯤ ꯆꯤꯡꯗꯣꯟ ꯂꯥꯟꯅ ꯁꯟꯖꯦꯟ ꯁꯟꯉꯥꯛꯆꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯈꯝꯕꯕꯨ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯂꯥꯜꯍꯟꯈꯤꯗꯦ, ꯁꯟꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯑꯃꯠꯇꯁꯨ ꯇꯤꯟꯅꯍꯟꯈꯤꯗꯦ꯫ ꯃꯆꯤꯟ ꯃꯧꯄꯥꯅꯁꯨ ꯃꯄꯥ ꯁꯛꯂꯕ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯌꯋꯥ ꯑꯃꯠꯇ ꯍꯤꯛꯇꯣꯛꯀꯦ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤꯗꯦ꯫ ꯁꯂꯥꯡ ꯅꯤꯡꯊꯧꯅ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯍꯟꯈꯤꯗꯦ꯫ ꯈꯝꯕ ꯈꯝꯅꯨ ꯑꯅꯤꯅ ꯆꯥꯎꯕ ꯂꯦꯞꯇꯝ ꯐꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫